Welcome back to my channel, PK POTHAMINASI KHANGMINASI channel sina adom butaram noksari amadi ikok no kuramjari ngasi miyam da kudol tamjana bagi damukta puduna laksari bat hiram asi amadi topic asi luhong mada tangai fadana ekoina khangdaba yadraba hiram kharagi matangda tongan na blog khara ngasi su semjarke amadi matung tarpa kya to sadum semjarke ngasi puduna laksari basina Awunpot Karino amadi luhong mata Keina thinba matamda mama Yaodriba sigi maram Karigino habasigi matangda khajitang aina thengnajarakpa amadi aina nainajaruba khara miyamda kudol tamjage adubo aina kudol tamjarakpa matamda soikiba lankiba kya yaurasu akhang ahising ojaguru singna comment box ta thambiraktuna asoiba kya do sumthokminanabagi tanja amadi hena ikoi korimak khangminabagi tanja do lawminasi habagi wakalon PK channel gi wakalon do ngasi sodmak ikokno na kurum jabugalona thamjari hojik kudol tamjage hojik asi ekoi luhongbagi thani haba tare luhongbagi season ni luhongbagi matamni aduna luhongbagi makol bel gi makol dol gi makol mafam kya kya de koi tadana lai adumaku luhongmada tangai fadana sangdaba yadraba niti niyom sing kari lei habdu su makha tabda adum kudol tamjarake ngasi asi mapung oina Awunpot habasi ekoina serana na logo wakan kralei masi mapung oiba Awunpot si Karino amadi luhongmada Keina thinba matamda Keina gi mama sina Keina thinba Yaodriba sig maram Karino habado kudol tamjage miyeng taminasi akhang makhra miyamna share tawjage hoji ahanbada ekoina khangminaba tangai fadribasi luhongmada miyamna yamna toina yengnariba amadi mapung oina luhong matamda kari Awunpot ulakpage magi Awunpot kyam yambage haibna singba kayama adumak tatani yengnaba koina ori masi luhong mamagi oina ngasi fawda mayamna lawnaribasi masina maruoiba Awunpot ni habasida mayamna adumak khanakre hatare adubo tongan pa khangai sing amadi ojaguru singna pibiramba wakalon gi matung ina masigi Awunpot sina maruoiba Awunpot nate habasima ahanbada miyamda kudol tamjage haibadi Awunpot habasi mapung oina magi damukta ullaba potu Awunpot ni haiduna kanagumba akhangai kharana soduma thambirami adubo magi damu ullaba Awunpot habasida kari Awunpot no habadi mapung oina hingbada yumama panbada changdri yadraba posang sing mapung oina upu kangthon amadi tongan ba yumama kamada thamgadaba polam sing asi Awunpot ni haduna mayam lawnari samna harakanda hariba siguma singsina Awunpot oikiba targadi paisana leiba yaba posak sing asibu Awunpot ni haduna mayamna lawnari masi karigino haba targadi koina kangthon ama chalagasu upu ma chanma targasu hariba singse koi free da chanbadi nate paisa piramdoribani adubo hariba sing asidi amaramdadi leibani leiraga mage damak unmani isage damak unmani haduna waklon amadasu thamnari adubo masidagi hena maru oiba Awunpot ama leiri habasisu miyamna khangnasi aduna mapung oiba maru oiba Awunpot ti masina te habasi maso tamjage hariba maru oiba Awunpot ti masi paisana leiduna su fangaroidaba aduki matik yamna maru oikraba Keina adugi habadi masana fi adugi yamna maru oiba posak adubo mamana unbigadab haitare hariba singsijo kanana thorang to bigani mama khang thorang to bigadaba posa amakha oi aduna maram orga mathakta ina panjakhiba ngisagi yumam panbada sangiba mayamna Awunpot haidana mahagi dam ulabani habidi Keina gi dugi masana pigi dam Keina gi dam ulaba posak tubo Awunpot ni hadan lawnariba mayam sing asidi paisana leiraga porako posak nina masigi Awunpot sidi ekoina Awunpot ni hadan lawba yade habasima ngasigi topic asiga marilena miyamda khajitang thamjage ngasa ina panjakhiba paisana leibasu fangaroidoba adugumlaba mamana ungadaba Awunpot adudi Karino haiba targadi ihan hanbada masi Awunpot si khwaidigi maruoiba Awunpot makhan ahum khak lei hariba Awunpot makhan ahum si Karino haiba targadi masi haijadringai mangoinana hariba Awunpot ahum asi kanana unbigani amadi masigi Awunpot asi kanana langbigani hai matamda hariba Keina oigadriba masana pi adugi mamadu khaktana langbi gadaba
ꯑꯗꯨꯒꯨꯝꯂꯕ ꯑꯋꯨꯟꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯑꯋꯨꯟꯄꯣꯠꯁꯤꯅꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯃꯥꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤ ꯂꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯑꯋꯨꯟꯄꯣꯠ ꯑꯁꯤꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯤꯕꯤꯔꯕ ꯃꯇꯝꯗ ꯈꯛ ꯎꯟꯕꯤꯔꯕ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯕꯅꯤ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯑꯗꯨꯒꯨꯝꯂꯕ ꯑꯋꯨꯟꯄꯣꯠ ꯃꯈꯜ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯏ ꯇꯩꯔꯕ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ ꯍꯥꯏꯔꯤꯕ ꯏ ꯇꯩꯔꯕ ꯐꯅꯦꯛ ꯃꯆꯦꯠ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯐꯝꯗ ꯆꯠꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯁꯤꯅ ꯀꯝꯗꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯒꯤ ꯂꯝꯕꯤꯁꯤ ꯃꯁꯤꯅ ꯌꯥꯝꯅ ꯀꯣꯛꯍꯟꯒꯅꯤ ꯑꯃꯗꯤ ꯐꯠꯇꯕ kaya ama thengnarakadaba kayadagi ngakthokpu ngamnabagi lambi ama oigani habasi thamjage anisuba Awunpotda mapung oina maki masanupi asi polakpa matamda khoiri maka ama aikoina hek thamnai haiba khoiri maka asi su anisuba maruoiba Awunpotni aduna masina kari kanangi haiba matamda masanupi asina mafam matam khodimakta tongan ba anaba ayekpa kaya ama lakpa matamda masina ngakthongadoribani ana ayek amadi sahi gi matang da inna sahi gi matung inna tongan ba anaba kaya ama leiba ana ayek kaya lakadaba amadi punsi sanga leinabagi lambida masina asoba mate ama ohengadoribani loinana ahum suba maruoiba Awunpot aduna hariba masanupi asina thagi ahanba ritu lakpa matamda setkiba fanek masigi kanabadudi yumbalo lamjingdasu aina mamangda episode kya da ai thamjakre madudi masanupi gi thagi ahanba ritu magi punsigi ona ahanba ritu lakpa matamda setkiba dress haijabatare itereba dress do madu thamjin biba masi thamjin bibisi kanana thamjin bini hariba nupi dugi mama du khokna thamjin biga da mai tare amadi misagi khori ki khoi maset adusu mama na thamjin biga da bani loinana ahan bagi maru oiba Awunpot habidi mahak polok matam da setkiba fane maset hariba sing asi mama na loina mapung phana thamjin bire harakanda mama sina masagi da makta luhong matamda unbi gidaba Awunpot amaka oi hariba hujiki ahum suba mahakna masanupi asina thagi ahan meritu lakpa matamda setkiba fane asina piriba kanabasidi adakmati yam kanakre mahaki punsida thengnagadaba khudong thiba yaba awaba kayadagi masina achauba saphagadaba lambi kayama purakpada suba mateng pangibani habasi khangminasi maramaduna ngasai aina panjakhiba mamangi episode kya da habadi yumbalo lamjingdasu thamjakibani nupi gi thagi hanba ritu lakpagi leiriba fall sing kari numita laadi kari fall lei amadi kari thada kari thabanda karama matamda ritu lakpa matamda madugi faba amasung fataba fall lei habasu imamangna tamjakre hariba singdu da fataba fall leiba habadi khudam oina harakanda ikoina mag mapuroibu ngana lei kidaba yai kainaba yai adugumba toan faba amasung fataba fall kya amadum leikre leiriba singdugi ngakthoknabagi lambi si hariba ngasi luhong masida mamana unbigidriba maruiba Awunpot ahum masina masagi mathanungda sena sinabiraba matamda amadi unbiraba matamda hariba sina masanupi duna so mahana ongduna leigidriba mafam aduda sena thamjara kansida maga sagonana leiraba kanda hariba fataba mayam singti khudimak loina kokani aiba wafamse akangai singna sumna thambirami adu bataragadi ani subadaina thamjiningise kaina thinma matamda kainagi mama sina lohoma numita borgi mayumda lohoma lora matamda thilani thinma matamda mama si yaude khoi khangnare masi karigino hasine masigi sabsaba maramdi masi su tongan ba
waklon kya ama puthoknai mayamna dum hainai madudi karino yumgi yumburumbina yum asi sangaugadabane yumgi leiriba isor sing si yumgi yumburumbina matha chena ningjaraga khurumjaraga masagi amadi imungdugi afanwai oihonabagi damakta yumsi sangauraga lehaugadabani haibagi wakhalonsu adumak thamnadaba nate madubu madus jumama yai lalamba yai adubu aikoina thengnajarakpadi tajabusu adu taje haijabai wani adubu aikoina thengnajarakpadi karino haga ngisaigi mamana masagi damakta unbigadoriba awunpot makhan ahum haibadi paisana leiduna su fangaroidaba aduki matik punsigi maman yamlaba awunpot se mamana masada unbigadabasi luhongbaki yamna faraba jatra torba laigi numit adudadi masagi fagadaba numit adudadi ngisaigi itaiba posaksing adu masada sinaba yadabana maram oraga hariba posaksing adu mangitanabai damakta amadi mathada sena duna lehognabagi damak mamasi lehobani aduga nongalaba matam luhonga nongalaba matam dai koina leiriba ngisaigi luhonga numitadi jatra ka ge lighting ya thabak yam tawbunina aduna haribasi masana pida sinaba yadre aduna nongalaga mama aduna amuk puraga satpagi sanabi ma leibasine koina luhongbagi nohongba nongalaga chatnabagi mama yauraga amadi tongan ba mama nabe sing machimenau sing satpagi chatnabi ama leiribasi masigi sapsaba wahan thokti karino harga masana pi luhongbagi sigumlaba paisana leiba fangaroidaba aduki matik maman yamlaba awunpot makhan ahum masi thinba chatpani unba chatpani haibasi khangminasi ngasigi thamjariba topic asi matang saida wafam khrisiga loinana tension jage hena sangna haibi yaba lambi mayam lei adubu luhongbagi tongan ba mong matau amadi luhongba karino haibina singmasing asijo makha tana blo adumak semjarakhige ngasigi aina haijaba matamda aina di khangjahodaba haigadabna hayogda hairoidabna haikiba kya yawba taragasu akang ngai oja guru miyeng tabiriba kayana comment box da semdok sadok minanbagi tanjado lominaraga hen ekoi mapung phana khangminabagi tanjado lominasi aibu wafamji thamjaraga ngasigi damta di thamjariba blosi matang asai tension jage matung tarakpada luhongbaga mari leinaba aina thamjaningba aina thengnajarakba kayado hena khangminanabagi tanjado lominanaba amukasu puna laksakige ngasigi damta di matang asai tension jage loiba phawba miyeng tabiba amadi saruk yabiba amadi comment pibirakpa like share tobirakpa kodimakpu channel asigi maikaidagi amadi aigi maikaidagi amukasona thagajaba phongdoksari kanglai pakna yaifare